Mathai thaina mamangaida achauba leibak amada khukan panganba ningthau ama palame. Ningthau si matik mathauna leiba leibak ngaklon yamna haiba ningthau ama oirami. Masimaktana leibak praja pumnamakna mahakpu ikai khumnarame. Ningthau si kinaitom poksaba masanupa ama lei. Masabu ningthauna nungsina Rasmani haina kaurame. Yuvraj Rasmani matik mathauna leiba maringjel khaba ningkhiba hongdaba angang ama oina haurakhi. Ningthau kolda pokpagi haunabi mapa ningthauna tamba yaba mahai haibadi sarit sarag amadi sa langi mahai khudingmak tamhallame. Mapa ningthaugi mityeng makhada Yuvraj Rasmani hauna lonchat khangba Yuvraj ama oina haurakhi. Matamna asum haukibana haujikti Yuvraj Rasmani pakhang mapung phare. Matamasida mapa ningthauna leimarembida hairame. Leima nasanupa Rasmani mayum makai panbagi matam thoidokna matang sarabra haina khalle. Nasanupa na kari pamli hayu tasi. Leimarembina khomme iningthau isa Rasmani ki pukningi wafam amukta hangjakhige. Aduga nanaina amuk haijaraklage. Athuvada mado nahakna khangdora'u. Thabak khudingmakse matang matam saringaida tahubana hena phabani. Luhong kaihongbagi wafam ngaktasu natana khudingmak haibase matang matam sana tawgadabani. Madudada daita leiba matik saba miyamna phidamningai oiba misak ama oigadawribanine. Mathangi nimitta Yuvraj Rasmani konungi leikolda pothaduna leiramme. Matamasida mama leimarembi changlaktuna hairame. Imagi Rasmani ima ngasidi wa khara haige sengna khummu. Yengoi nahakse angang natre. Yum panbagi sapsaba matang haidu oirabani. Napabungnasu isagi kari wakhal leibage haiba hanglibani. Isagi khangna sanabaga leibro hayu hayu imada sengna hayu. Yuvraj na khummi ima wafamdugi oirabadi matam kharatang sonta hanjaningi. Maramdi aina thawana tajaba mahakto haujikmakidi leijadri. Nongma Yuvraj tu manai masal kharaga loinena lam koirak lamme. Makhoina lam koiba chatpa yaba chatluraba matung halakpagi lambida thong amakhak lalamme. Thong lan thorakpa matamda Yuvraj na masak matau sangkholabi Maheshwari bu ukhirami. Maheshwari gi ngaroi saban ningdu yeiba samlang kuchu kumen amadi saji mitang amjabi misna pumnamaksi urubada Yuvraj ngai hakti nungsa sor honba kaubo makai mutna yengi. Ising sokpa laklibi leisabi dubu ubada mahaki thamoi mathum marang haure. Mafam marang khangdaba makai nungsibana ngauramme. Yuvraj na sagoldagi kumthaduna pun puduna satliba leisabi mayamdugi manakta sangshilli aduga Maheshwari da hairamme. Isalibema nabung aikoi lam koiba satlubani. Khaurangbana saramsi karak karak kangle. Ising khajiktang thakjahauge. Maheshwari na pundagi ising haiduna Yuvraj na makhutna yaduna thaklamme. Ising thakpa loiraduna Yuvraj na hairakhi. Isalibema Isalgi koloi minglendi kari kaupage. Yuvraj ki wahangda satminari bi leisabi amana phat khumlaklamme. Angamba Maheshwari kaupani. O Maheshwari haiba. Asi haiduna sab leptuna lehawi. Leisabi sing adudi adum satkhi. Mitkup kharagi matungda manai amana wakhal amada tauduna leiriba Yuvraj ta hairakhi. Yuvraj kari tawbirabage. Yuvraj na pamlabadi nanai aikhoi haujikmak chatuna leisabi sigi maram pumba khangjarake. Mataw asumna manai khara satkiduna leisabi Maheshwari gi maramda kupna hangluramme. Konung yorokle thinthaba tawdana Yuvraj na mama leimarembida haiduna leisabi dupo haina binaba hangatjaramme. Wafam du tavada leimarembi haraujaramme amadi wafam asimak ningthauda tamlamme. Ningthauna mathangi numita
manai masal sing thaduna leisabi dugi mayum khangdokluso haina yathang tawraklammi leisabi dugi imung du baisya sagai oirammi ningthau manai sing aduna leisabi dugi mapa aduda hairammi tada aikhoi leibak ningthaugi manai singni adomgi sanupi maheshwari bu urupata aikhoi gi leibak ningthaugi naitom poksaba yubaras rasmanina khoida zaruraba male aduna tadagi kari wakhal lebibage nasanupi si yubarasta thajabagi wafam hangatsage haina lakjaribani maheshwari gi mapana masanupi bu ningthau kolda thajaba pamlamkhide mahakna thak manaba baisya kanglupta adum masanupi adubu thajaba pamlammi maram aduna hairaklammi ningthau manai angambasa nanai bu waru biganu isa nupi gi wa amatang hangjakhige isa gi mawa tadrabadi ai pakhom piba ngamjadre isa gi mawa amatang tapna hangjarakhige ningthau gi manai singdu kona amuk lakjarage hairamlaga adum hankre hariba numit adugi nungthil gi matamda maheshwari gi mapana masada ningthau manai sing laklambagi wafam phongduklammi loinana mahakna masabu baisya kanglup ki miyoi singda thajaningbagi wafam phongduklammi maheshwari na mapagi apambadu mahakisu apambani mahak luhongbadu sukngam ngamloi haina hairaklammi mathangi numitta ningthau manai angambasing laklammi maheshwari ki masin hangbirabra haina mapa ibungoda hairammi mapana luhongbasi ngamlaroi isana sukpam pamdre mapa aigidi isana pamdrabadi nam haduna pijaningde nanai aibu warubiganu haina hairammi ningthau manai sing aduna hairammi madudi luhongbagi wafamsi yadrabadi ningthaugi akanba sairak kidabra haina kihallammi asumna ngaihak awai akhum taunaraba matungda ningthaugi manai angambasing chatkre maheshwari gi mapana wafam khudingmak masanupida tamlabada masanupina amuk hairaklammi ipa ibungo madugidamak karisu khanbiruganu masidagi nanthoknaba thaurang ama nasana tawjagani ngasidagi numit nipalni gi matungda aihak yubaras ka mayoknana unaba pami ipa ibungona unanaba amukta sinbiyo aduga numit nipalni gi matungda aihakna luhongbadu yare haina konungi angambasingda haibiyo masanupina hairiba wafam adumak mapana tawrammi konungda chatuna wafam adumak hairammi wafam du tavada yubaras rasmani aduki matik haraurammi maheshwari di hairiba numit adudagi akanba zolap nungti numit kudingi sarammi aduga mahaki thi yung amadi amang asoi pumnamak amata manghandana tongan ba sapu amamamda haptuna thamlammi aduga sapu singdu makhum khumjilli nongma nongma hokibana nipal ni suba numit yaurakle haina khibagi matung inna maheshwari dolai tungduna yubaras ka unanabagidamak laklammi mahakna lakpa matamda mahaki amang asoi hakki sing yauraba makhum khumba sapu sing adusu loinaraklammi loinana sapu singdu maheshwari na haijabagi matung inna Rajkumar ga unagadoriba mafam aduda loinamak thamlammi kanamatana safudugi manungda kari yauribagi haiba khanglamde maheshwari yubaras lakpa ngairaga leikre ngaihak leiragadi yubaras rasmani lakle yubaras tapna maheshwari ki manakta sangsilaklammi adubu akibagi masak oina sairung sapsilaba mamit kusilaba amadi saru sarang ngakta ngairabi leisabidu ubada yubaras ki saktam khanghong honglammi amasung mathamoida thuk lauba ama phaurammi mahakna leisabi aduda hanglammi ibema nahaki aduk ningthi jaramba pumnamak kadaida chatkrabage matau kamdongna phibam si oikribano maheshwari na amang asoi hakki sing yauba safu sing aduda khut thinduna taklammi amasung aigi phajaba pumnamak masina laukhre hairammi mitkupta yubaras rasmani leisabidu luhongbagi wakhal thadokhirammi amasung leisabi aduna haksangi phajaba haibasidi
urambadagi mangkhigani haiba paradu Yubarasta tambikhi amasung mahaki aningba thongle haiduna leisabidu yamna haraujakhi. Haujik amuk taminarasi afaba amasung fattaba. Mi hatpa amadi lut tawba hainaraba lutwala amakhakna mahaki fattaba sinphamdu matam koina sangna tongmalakpadagi sokthaba poklaklammi. Maramaduna mahakna adhyatamik ki lambi satlaki haiduna sab yungna khankhi. Nongmati mahakna rishi amagi manakta satlamme aduga mahaki makhongda turaga haijarammi. O maharishi aina akiba phanglaba papki pusi amada lelure adubu haujikti aihak adhyatamik ki lambi thiba pamle sanbiduna aihakbu adomgi sisya ama oina loksinbiyu. Rishi aduna wakhal ngaihaktang khalammi aduga hairakki. Isanupa masigi asauba akangba saisi nahak puro aduga isorgi nam hanna solo. Isorgi nam solaba matungda saisi karigumba asikpa lamhang amada thagadabani aduga numit khudingi asetpa bhakti ga loinana ising saigadabani. Sai asina mayol hek songlakpa matamda aigi inakta ahenba lamjing pautaksing lawba lau. Lutwala aduna mangonda risina takpirakhiba adumag karimata kaidana tawramme. Numit kayani hauki tha kaya hauki akangba saidudi mayol khak songlakhidre adubo mahakna sai aduda suklep leptana adum ising sairamme aduga isorge minglensu tatana solamme. Adubu nongmadi ahing amada mahakna isorge minglen solaga lairingai mi ani khakna wari sanaba taramme. Mahakna waridu lumduna taramme mi amana hairamme. Ai masidi satlage aduga aigi yeknaba mido hatlurage. Atopa amaduna pakhum piramme. Itaw nahak adum haina tawranu maramdi thanana nahakpu mihatpa amani haidana soidana khangkhini madudagi hena phapa wakhal ama laire. Aikhoi anina khungang pumnamaksi mai tharasi adudagidi aikhoigi yeknaba midusu yauna mi pumnamak siragani. Matamaduda ahanbagi miduna khanglaw lawrakki. Itaw haribadu yamna phare madumak tawrasi. Makhoi anigi wadu tavada lutwaladu khangba ngamkhide. Mahakna numit khudingi ising saiduna thamliba saidu phuktuklaga logtunariba mi aniduki makoksing aduda kanna haitharamme. Adudagidi makhoi animak khudakta siki. Mahakna akangba saidubu yengluba matamdadi saiduki matang singdagi asangba mayol amamam songkhalakpa uramme. Maduda mahak yamna ngaglamme. Mahakna saidu magi gurudugi manakta puraklamme aduga warisingdu sitnana tamlamme. Matamaduda guruduna hairamme. Nahakna mi anidu halaga khungang apumbaduda lairiba mi singi punsidi kanbikre. Masigumba puina senba thabaksi tawraga nahakna nahaki amotpa thamoibu sengdokre aduga haujikti nahak isorgi thaujal phangba yare. Masigi matungda adhyatamik oiba punsigi athupa singdu guru aduna mangonda makhata na tambiramme aduga mamai thangdadi mahak athoiba rishi ama oiki. Mataw asumna kanagumba amagi thabakpu afabara phatabara khangke hairabadi mahaki thabakki pandamdu yenglaga khangadabani. Haujik amuk taminarasi mit tangba amasung lutwala. Mamangaida mit tangba isay yamna haiba nupa amakhag layramme. Mahakna sahargi matayda layba khangpoksang amada mathanta adum layramme. Mahak sak thonglaga saba tawdana wahi saraga adum nungayna hinglamme. Mahaki isay taba lakpa misingna magidamakta wahi pubiraklamme. Mahakna matam hek phangbaga isay adum saktuna lay aduga ayamba matamda sagani haiba phawba kautuklamme. Mahaki nungsiraba khonjeldu tavada usek mayam amasu magi khangpoksang aduda pairaklamme. Mitangba nupa aduna yamna nungsina makhoida wahi pijaramme. Useksing adu phawbana
ꯃꯍꯥꯛꯀꯤꯗꯃꯛ ꯎꯍꯩ ꯋꯥꯍꯩꯁꯤꯡ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯍꯤꯡ ꯑꯃꯗ ꯂꯨꯠꯋꯥꯂꯥ ꯑꯃꯅ ꯂꯝꯕꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯤ ꯄꯣꯡ ꯇꯥꯗꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯄꯤꯛꯄ ꯈꯪꯄꯣꯛꯁꯪꯗꯨ ꯎꯔꯗꯨꯅ ꯃꯍꯥꯛ ꯃꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯇꯥꯡꯕ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯂꯨꯠ ꯇꯧꯒꯦ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯟꯈꯤ꯫ ꯏꯁꯩ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯩꯃꯥꯏꯗ ꯇꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯏꯁꯩꯒꯤ ꯖꯟꯇ꯭ꯔ ꯑꯗꯨꯅ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯠꯋꯥꯂꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯡꯗꯨ ꯁꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, "ꯑꯩꯍꯥꯛ ꯂꯨꯠꯋꯥꯂꯥ ꯑꯃꯅꯤ꯫ ꯅꯍꯥꯛꯀꯤ ꯑꯔꯩꯕ ꯁꯦꯜ ꯃꯈꯩ ꯑꯩꯉꯣꯟꯗ ꯄꯤꯌꯨ"꯫ ꯃꯃꯤꯠ ꯇꯥꯡꯕ ꯏꯁꯩ ꯁꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ, "ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯔꯨꯞꯇ ꯄꯤꯅꯅꯕ ꯁꯦꯜ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯃꯔꯨꯞꯅ ꯃꯐꯝ ꯑꯁꯤꯗ ꯎꯔꯤꯕ ꯄꯨꯝꯅꯃꯛ ꯄꯨꯕꯤꯈꯤꯕ ꯌꯥꯒꯅꯤ"꯫ ꯂꯨꯠꯋꯥꯂꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯅꯠꯇꯦ꯫ ꯑꯩꯍꯥꯛꯅ ꯅꯍꯥꯛꯄꯨ ꯍꯥꯠꯄ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯑꯔꯩꯕ ꯁꯦꯜ ꯊꯨꯝ ꯄꯨꯝꯅꯃꯛ ꯄꯨꯈꯤꯕ ꯄꯥꯝꯃꯤ"꯫ ꯃꯤꯇꯥꯡꯕꯗꯨꯅ ꯈꯨꯝꯃꯤ, "ꯑꯩꯕꯨ ꯍꯥꯠꯄꯤꯌꯨ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯅ ꯃꯍꯥꯁꯣꯏꯗ ꯍꯥꯏꯖꯅꯤꯡꯕ ꯋꯥ ꯑꯃꯇꯪꯗꯤ ꯍꯥꯏꯖꯒꯦ"꯫ "ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯌꯨ, ꯑꯩꯒꯤꯗꯤ ꯃꯇꯝ ꯃꯥꯡꯕ ꯌꯥꯗꯦ"꯫ ꯃꯤꯇꯥꯡꯕꯅ ꯈꯨꯝꯃꯤ, "ꯑꯩꯅ ꯇꯨꯝꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯁꯛꯂꯝꯕ ꯏꯁꯩ ꯑꯗꯨꯇꯪꯗꯤ ꯂꯣꯏꯁꯤꯟꯖꯈꯤꯒꯦ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯕꯨ ꯍꯥꯠꯄꯤꯌꯨ"꯫ "ꯐꯔꯦ ꯐꯔꯦ, ꯏꯁꯩꯗꯨ ꯁꯛꯇꯣꯛꯂꯣ, ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ"꯫ ꯃꯁꯤ ꯍꯥꯏꯔꯒ ꯂꯨꯠꯋꯥꯂꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯉꯥꯏꯔꯝꯃꯤ꯫ ꯃꯇꯝꯗꯨ ꯅꯣꯡ ꯉꯥꯟꯒꯗꯕ ꯄꯪꯋꯥꯠ ꯋꯥꯠꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯏꯁꯩ ꯁꯛꯄ ꯍꯦꯛ ꯍꯧꯕꯒ ꯎꯆꯦꯛ ꯁꯪꯒꯨ ꯃꯤꯍꯨꯠ ꯊꯣꯡꯁꯤꯡꯗꯨꯗꯒꯤ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯎꯍꯩ ꯋꯥꯍꯩ ꯃꯆꯥ ꯃꯆꯥꯁꯤꯡ ꯃꯆꯤꯟꯗ ꯆꯤꯛꯂꯒ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯍꯩꯁꯤꯡꯗꯨ ꯃꯤꯇꯥꯡꯕ ꯃꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯈꯣꯡ ꯀꯣꯟꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯏꯁꯩ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯁꯩ ꯁꯛꯄ ꯂꯣꯏꯔꯒ ꯃꯤꯇꯥꯡꯕ ꯃꯤ ꯑꯗꯨꯅ ꯂꯨꯠꯋꯥꯂꯥ ꯑꯗꯨꯗ ꯍꯥꯏꯖꯔꯛꯂꯝꯃꯤ, "ꯃꯍꯥꯁꯣꯏ, ꯑꯗꯣꯝ ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯪꯄꯣꯛꯁꯪ ꯑꯁꯤꯗ ꯂꯩꯕꯤꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯁꯤ ꯑꯩꯒꯤ ꯑꯇꯤꯊꯤꯅꯤ꯫ ꯑꯩꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯑꯩꯍꯥꯛꯅ ꯏꯕꯨꯡꯉꯣꯕꯨ ꯑꯇꯤꯊꯤ ꯁꯦꯕꯥ ꯇꯧꯖꯍꯧꯒꯦ꯫ ꯆꯥꯟꯕꯤꯗꯨꯅ ꯎꯍꯩ ꯈꯔꯗꯪꯗꯤ ꯆꯥꯕꯤꯈꯣ"꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯠꯋꯥꯂꯥꯗꯨ ꯈꯪꯍꯟꯍꯜꯂꯤ꯫ ꯃꯍꯥꯛꯅ ꯏꯀꯥꯏꯔꯛꯇꯨꯅ ꯑꯁꯨꯝꯅ ꯈꯟꯊꯔꯛꯂꯝꯃꯤ, "ꯃꯇꯧ ꯀꯔꯝꯅ ꯎꯆꯦꯛꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯐꯠꯇꯕ ꯖꯤꯕ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯎꯆꯦꯛꯁꯤꯡ ꯑꯁꯤꯅ ꯃꯤꯇꯥꯡꯕ ꯑꯁꯤꯒꯤ ꯅꯨꯡꯁꯤꯕ ꯏꯁꯩꯗꯨ ꯇꯥꯕ ꯐꯪꯖꯕꯒꯤꯗꯃꯛ ꯎꯍꯩ ꯋꯥꯍꯩ ꯃꯉꯣꯟꯗ ꯄꯤꯔꯤ꯫ ꯑꯩꯁꯨ ꯃꯍꯥꯛꯀꯤ ꯏꯁꯩ ꯇꯥꯈꯤ, ꯑꯗꯨꯒ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯧꯔꯤꯕ"꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯥꯡꯗꯨ ꯂꯪꯊꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯇꯥꯡꯕ ꯃꯤ ꯑꯗꯨꯗ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯨꯠꯄꯥꯠ ꯇꯧꯕꯒꯤ ꯊꯕꯛꯇꯨ ꯊꯥꯗꯣꯛꯈꯤ ꯑꯗꯨꯒ ꯃꯤꯇꯥꯡꯕ ꯃꯤ ꯑꯗꯨꯒꯤ ꯚꯛꯇ ꯑꯃ ꯑꯣꯏꯈꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥꯋꯥꯔꯤ "ꯑꯣꯏꯒꯗꯕ ꯃꯇꯧ ꯃꯥꯟꯕꯈꯩ ꯑꯑꯣꯏꯕꯅꯤ ꯈꯟꯒꯅꯨ"꯫ ꯃꯁꯛ ꯌꯥꯝꯅ ꯐꯖꯔꯕꯤ ꯁ꯭ꯋꯔꯒꯒꯤ ꯗꯨꯠ ꯑꯅꯤꯈꯛꯅ ꯂꯜ ꯂꯩꯕ ꯏꯃꯨꯡ ꯑꯃꯗ ꯑꯍꯤꯡ ꯌꯥꯔꯦꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡꯗꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯠꯂꯝꯈꯤꯗꯦ꯫ ꯃꯈꯣꯏꯅ ꯗꯨꯠ ꯑꯅꯤꯗꯨꯕꯨ ꯌꯨꯝꯖꯥꯎꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯍꯟꯈꯤꯗꯦ꯫ ꯌꯨꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯀꯨꯠꯊꯕ ꯃꯅꯤꯡ ꯊꯪꯕ ꯑꯏꯪꯕ ꯀꯥ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯩꯍꯜꯂꯝꯃꯤ꯫ ꯀꯥꯗꯨꯒꯤ ꯑꯀꯟꯕ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯍꯤꯞꯂꯝꯃꯤ꯫ ꯑꯍꯜ ꯈꯔ ꯑꯣꯏꯕꯤ ꯗꯨꯠ ꯑꯗꯨꯅ ꯐꯛꯂꯥꯡꯗ ꯑꯍꯣꯕ ꯃꯈꯨꯟ ꯑꯃ ꯂꯩꯕ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯈꯨꯟꯗꯨ ꯃꯦꯟꯁꯤꯟ ꯈꯣꯠꯆꯤꯟ ꯇꯧꯗꯨꯅ ꯅꯤꯡꯊꯤꯅ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯅꯍꯥ ꯈꯔ ꯑꯣꯏꯕꯤ ꯗꯨꯠ ꯑꯗꯨꯅ "ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ?" ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯑꯍꯜ ꯈꯔ ꯑꯣꯏꯕꯤ ꯗꯨꯠ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ, "ꯑꯣꯏꯒꯗꯕ ꯃꯇꯧ ꯃꯥꯟꯕꯈꯩ ꯑꯑꯣꯏꯕꯅꯤ ꯈꯟꯒꯅꯨ"꯫ ꯃꯊꯪꯒꯤ ꯑꯍꯤꯡꯗꯗꯤ ꯁ꯭ꯋꯔꯒꯒꯤ ꯗꯨꯠ ꯑꯅꯤꯗꯨꯅ ꯑꯇꯤꯊꯤ ꯁꯦꯕꯥꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯖꯕ ꯂꯧꯎꯕ ꯃꯇꯩ ꯃꯅꯥꯎꯒꯤ ꯌꯨꯝ ꯑꯃꯗ ꯄꯣꯊꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯈꯔꯗꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯄꯤꯖꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯨꯝꯕ ꯐꯃꯨꯡ ꯑꯗꯨꯗ ꯑꯇꯤꯊꯤ ꯑꯅꯤꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯅꯨꯃꯤꯠ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯑꯃꯈꯛꯇ ꯂꯩꯖꯕ ꯁꯟꯕꯤꯗꯨ ꯂꯧꯕꯨꯛꯇ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯁꯟꯕꯤꯗꯨꯒꯤ ꯁꯪꯒꯣꯝꯗꯨ ꯈꯛꯇꯅ ꯃꯈꯣꯏꯒꯤ ꯁꯦꯟꯊꯣꯛ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯅꯍꯥ ꯈꯔ ꯑꯣꯏꯕꯤ ꯗꯨꯠ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯗꯨꯠ ꯑꯗꯨꯗ ꯍꯪꯂꯛꯂꯝꯃꯤ, "ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯊꯣꯛꯍꯜꯂꯤꯕꯁꯤꯕꯣ? ꯑꯍꯥꯟꯕ ꯂꯜ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯏꯃꯨꯡꯗꯅ ꯀꯔꯤꯃꯠꯇ ꯋꯥꯠꯇꯦ꯫ ꯃꯤꯅꯥꯏꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩ꯫
ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯛꯂꯥꯡ ꯁꯦꯝꯖꯤꯟꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯑꯅꯤꯁꯨꯕ ꯏꯃꯨꯡ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯍꯦꯟꯅ ꯂꯩꯖꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯔꯩꯕ ꯈꯖꯤꯛꯇꯪ ꯑꯗꯨ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯄꯤꯅꯤꯡꯈꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯣꯏꯅ ꯂꯣꯏꯖꯔꯤꯕ ꯁꯟꯕꯤꯗꯨ ꯁꯤꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯉꯣꯟꯗꯒꯤ ꯍꯟꯕꯤ ꯗꯨꯠ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯣꯏꯒꯗꯕ ꯃꯇꯧ ꯃꯥꯟꯕꯈꯩ ꯑꯋꯣꯏꯕꯅꯤ ꯈꯟꯒꯅꯨ꯫ ꯑꯩꯈꯣꯏꯅ ꯂꯟ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝꯖꯥꯎꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯀꯨꯠꯊꯕ ꯑꯏꯪꯕ ꯀꯥ ꯑꯃꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯑꯩꯍꯥꯛꯅ ꯐꯛꯂꯥꯡꯗꯨꯒꯤ ꯑꯍꯣꯕ ꯃꯈꯨꯟ ꯃꯅꯨꯡꯗ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯊꯝꯕ ꯎꯔꯝꯃꯤ꯫ ꯃꯄꯨꯗꯨ ꯌꯥꯝꯅ ꯃꯤꯍꯧ ꯆꯥꯎꯕꯗꯨꯗ ꯑꯇꯤꯊꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕꯗꯨꯗ ꯑꯩꯅ ꯑꯍꯣꯕ ꯃꯈꯨꯜꯗꯨ ꯂꯟ ꯂꯩꯕ ꯅꯨꯄꯥꯗꯨꯅ ꯊꯤꯕ ꯐꯪꯗꯅꯕ ꯍꯥꯏꯗꯨꯅ ꯃꯦꯟꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯉꯔꯥꯡꯒꯤ ꯑꯍꯤꯡꯗ ꯂꯧꯎꯕ ꯅꯨꯄꯥꯗꯨꯒꯤ ꯐꯃꯨꯡꯗ ꯍꯦꯛ ꯇꯨꯝꯕꯒ ꯖꯣꯝꯒꯤ ꯁꯛꯊꯤꯕꯤ ꯗꯨꯠ ꯑꯃ ꯂꯥꯛꯂꯒ ꯂꯧꯎꯕ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯒꯤ ꯃꯍꯨꯠꯇ ꯁꯟꯕꯤꯗꯨꯒꯤ ꯊꯋꯥꯏꯗꯨ ꯄꯤꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯅꯨꯡꯗ ꯐꯣꯡꯗꯣꯛꯇꯅ ꯂꯩꯕ ꯇꯝꯒꯗꯕ ꯄꯥꯔꯥ ꯑꯃꯃꯝ ꯂꯩ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥꯋꯥꯔꯤ ꯁꯤꯒꯅꯤ ꯈꯜꯂꯨꯕꯗ ꯀꯤꯖꯕ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯈꯜꯂꯨꯕꯗ ꯀꯤꯖꯕ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯃꯅ ꯁꯤꯕꯒꯤ ꯂꯥꯏ ꯑꯣꯏꯔꯤꯕ ꯖꯣꯝ ꯅꯤꯡꯊꯧꯕꯨ ꯆꯍꯤ ꯀꯌꯥꯃꯨꯛ ꯆꯨꯞꯅ ꯄꯨꯖꯥ ꯇꯧꯖꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯚꯛꯇꯤꯗꯨ ꯎꯔꯒ ꯖꯣꯝ ꯔꯥꯖꯅ ꯄꯦꯟꯕꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨꯅ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯔꯝꯕ ꯉꯝꯅꯅꯕ ꯃꯍꯥꯛꯄꯨ ꯈꯨꯗꯛꯇ ꯁꯤꯍꯜꯂꯣꯏ ꯑꯃꯁꯨꯡ ꯃꯍꯥꯛ ꯁꯤꯒꯗꯧꯔꯦ ꯍꯥꯏꯅꯁꯨ ꯃꯥꯡꯖꯧꯅꯅ ꯈꯪꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯖꯣꯝ ꯔꯥꯖꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯋꯥꯁꯛꯂꯝꯃꯤ꯫ ꯁꯤꯔꯝꯗꯥꯏꯗꯗꯤ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯖꯣꯝ ꯔꯥꯖꯄꯨ ꯇꯧꯕꯤꯃꯜ ꯈꯪꯗꯦ ꯑꯃꯁꯨꯡ ꯅꯝꯊꯥꯛ ꯇꯧꯏ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯖꯣꯝ ꯔꯥꯖꯇ ꯍꯥꯏꯔꯛꯈꯤ, "ꯍꯦ ꯖꯣꯝ ꯅꯤꯡꯊꯧ, ꯅꯍꯥꯛ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯉꯤ꯫ ꯑꯩꯍꯥꯛ ꯁꯤꯒꯗꯧꯔꯦ ꯍꯥꯏꯕ ꯃꯥꯡꯖꯧꯅꯅ ꯈꯪꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯈꯪꯍꯟꯕꯤꯔꯛꯈꯤꯗ꯭ꯔꯦ"꯫ ꯖꯣꯝ ꯅꯤꯡꯊꯧꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ, "ꯀꯔꯤꯒꯤ ꯅꯍꯥꯛꯀꯤ ꯁꯤꯔꯝꯗꯥꯏꯒꯤ ꯑꯌꯧꯕꯤ ꯐꯤꯕꯝꯁꯤ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯃꯥꯡꯖꯧꯅꯅ ꯑꯃꯨꯛꯇ ꯅꯠꯇꯅ ꯃꯔꯤꯔꯛ ꯅꯍꯥꯛ ꯁꯤꯒꯗꯧꯔꯦ ꯆꯦꯛꯁꯤꯜꯍꯧꯔꯣ ꯍꯥꯏꯅ ꯈꯪꯍꯟꯈ꯭ꯔꯕꯅꯤ"꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯖꯣꯝ ꯔꯥꯖꯅ ꯈꯪꯍꯜꯂꯛꯈꯤꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯝ ꯔꯥꯖꯅ ꯃꯉꯣꯟꯗ ꯁꯟꯗꯣꯛꯅ ꯍꯥꯏꯈꯤ, "ꯅꯍꯥꯛꯀꯤ ꯁꯝ ꯉꯧꯔꯛꯈꯤ, ꯃꯗꯨꯅ ꯅꯍꯥꯛ ꯁꯤꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯪꯍꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯑꯉꯧꯕ ꯁꯝꯗꯨ ꯃꯆꯨ ꯁꯪꯈꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯗꯨꯒꯤ ꯄꯥꯔꯥꯗꯨ ꯀꯥꯎꯊꯣꯛꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯅꯍꯥꯛꯄꯨ ꯀꯣꯛ ꯇꯥꯡꯍꯜꯂꯦ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯃꯨꯛ ꯈꯨꯠꯁꯦꯝꯒꯤ ꯁꯝ ꯍꯥꯞꯈꯤ, ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯎꯃꯦꯟꯗꯨꯕꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯂꯧꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯅꯌꯥꯁꯤꯡꯗꯨ ꯇꯦꯛꯍꯟꯈꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯁꯦꯝꯕ ꯌꯥ ꯄꯔꯦꯡ ꯄꯔꯦꯡ ꯍꯥꯞꯈꯤ, ꯑꯗꯨꯒ ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯊꯧꯁꯥꯗꯕ ꯃꯈꯩ ꯈꯛ ꯁꯤꯔꯔꯣꯏ ꯃꯇꯥꯒꯨꯝ ꯑꯗꯨꯝ ꯂꯩꯊꯣꯛꯈꯤ꯫ ꯑꯩꯅ ꯅꯉꯣꯟꯗ ꯃꯔꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯅꯍꯥꯛ ꯁꯤꯒꯗꯧꯔꯦ ꯀꯨꯏꯔꯔꯣꯏ ꯍꯥꯏꯅ ꯈꯪꯍꯟꯈꯤꯕꯗꯨꯅ ꯅꯍꯥꯛꯀꯤ ꯎꯟꯁꯥ ꯄꯨꯝꯕ ꯈꯣꯏꯍꯟꯈꯤꯕꯗꯨꯅꯤ꯫ ꯅꯍꯥꯛꯅ ꯃꯗꯨꯕꯨꯁꯨ ꯊꯧꯑꯣꯏꯈꯤꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯨꯠ ꯅꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯦꯗꯣ꯫ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯖꯣꯝ ꯔꯥꯖꯇꯤ ꯊꯥꯡꯒꯩ ꯁꯦꯡꯅꯃꯛ ꯃꯁꯥꯒꯤ ꯋꯥ ꯉꯥꯛꯅ ꯆꯠꯄꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥꯋꯥꯔꯤ ꯑꯣꯛꯇꯕꯤꯗꯤ ꯅꯪꯅꯤ, ꯅꯨꯄꯤꯗꯨ ꯅꯠꯇꯦ꯫ ꯁꯟꯌꯥꯁꯤ ꯑꯃꯅ ꯃꯟꯗꯤꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯍꯦꯛꯃꯛꯇꯗ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯑꯣꯛꯇꯕꯤꯗꯨꯒꯤ ꯌꯨꯝꯗ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄꯗꯨ ꯁꯟꯌꯥꯁꯤꯗꯨꯅ ꯎꯕꯗ ꯃꯄꯨꯛꯅꯤꯡ ꯄꯣꯊꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯕ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛ ꯃꯍꯥꯄꯥꯄꯤ ꯑꯃ ꯑꯣꯏꯔꯦ꯫ ꯅꯍꯥꯛꯅ ꯀꯔꯤꯃꯠꯇ ꯀꯤꯗꯕ ꯃꯈꯩ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯆꯨꯞꯅ ꯄꯥꯞ ꯇꯧꯔꯤ꯫ ꯑꯣ, ꯅꯍꯥꯛꯇꯤ ꯁꯤꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯋꯥꯒꯗꯧꯔꯤꯗ, ꯅꯣꯔꯣꯛꯇ ꯇꯥꯔꯒꯅꯤꯗꯣ"꯫ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯑꯣꯛꯇꯕꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯑꯉꯛꯄ ꯐꯪꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯃꯣꯏꯅꯨꯡꯒꯤ ꯃꯄꯨꯡ ꯐꯥꯕ ꯑꯅꯨꯇꯥꯞꯀ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯔꯥꯜꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ
ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯣꯛꯇꯕꯤꯒꯤ ꯁꯤꯟꯐꯝ ꯑꯣꯏꯈꯤꯔꯝꯕꯅ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯍꯤꯡꯅꯅꯕ ꯄꯥꯝꯕꯩ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯐꯪꯕ ꯉꯝꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯅ ꯄꯥꯞ ꯇꯧꯖꯔꯕꯁꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯗꯤ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯈꯤ꯫ ꯑꯣꯛꯇꯕꯤ ꯑꯗꯨꯅ ꯁꯟꯅ꯭ꯌꯥꯁꯤꯗꯨꯒꯤ ꯄꯥꯎꯇꯥꯛꯇꯨ ꯏꯟꯅ ꯆꯠꯄ ꯉꯝꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯄꯥꯎꯇꯥꯛꯄꯨ ꯑꯥꯔꯊ ꯂꯩꯍꯟꯗꯦ ꯍꯥꯏꯕꯁꯤ ꯁꯟꯅ꯭ꯌꯥꯁꯤ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ, ꯐꯔꯦ, ꯅꯨꯄꯤ ꯑꯁꯤꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯨꯄꯥ ꯀꯌꯥꯃꯨꯛ ꯃꯉꯣꯟꯗ ꯆꯪꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯅꯨꯄꯤꯗꯨꯒꯤ ꯌꯨꯝꯗ ꯆꯪꯈꯤꯕ ꯅꯨꯄꯥ ꯍꯦꯛ ꯈꯨꯗꯤꯡꯒꯤ ꯅꯨꯡ ꯃꯆꯥ ꯑꯃꯃꯝ ꯃꯥꯒꯤꯗꯃꯛ ꯊꯝꯂꯒ ꯁꯟꯅ꯭ꯌꯥꯁꯤ ꯑꯗꯨꯅ ꯅꯨꯄꯥ ꯃꯁꯤꯡ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯩ ꯊꯪꯗꯗꯤ ꯅꯨꯡ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯑꯆꯧꯕ ꯅꯨꯡꯒꯤ ꯃꯄꯩ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯆꯧꯕ ꯅꯨꯡ ꯃꯄꯩ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯁꯟꯅ꯭ꯌꯥꯁꯤ ꯑꯗꯨꯅ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯦ ꯅꯨꯄꯤ, ꯃꯁꯤꯗ ꯄꯩꯔꯤꯕ ꯅꯨꯡ ꯃꯆꯥꯁꯤꯡ ꯑꯁꯤꯒꯤ ꯃꯄꯩꯁꯦ ꯅꯍꯥꯛ ꯈꯪꯂꯕ꯭ꯔꯥ? ꯑꯩꯅ ꯅꯉꯣꯟꯗ ꯐꯠꯇꯕ ꯂꯤꯆꯠ ꯁꯥꯖꯠ ꯆꯠꯂꯅꯨ ꯍꯥꯏꯗꯨꯅ ꯄꯥꯎꯇꯥꯛ ꯄꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯁꯨ ꯅꯍꯥꯛꯅ ꯁꯤꯕꯒ ꯃꯥꯟꯅꯔꯕ ꯄꯥꯞ ꯃꯌꯥꯝ ꯑꯃ ꯑꯀꯤꯕ ꯂꯩꯇꯅ ꯇꯧꯔꯛꯂꯤꯕꯅꯤꯗꯣ꯫ ꯅꯨꯡ ꯃꯆꯥ ꯑꯃꯅ ꯅꯍꯥꯛꯀꯤ ꯁꯤꯕꯒ ꯃꯥꯟꯅꯔꯕ ꯄꯥꯞ ꯑꯃꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯆꯦꯛꯁꯤꯜꯂꯨꯀꯣ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯑꯣꯛꯇꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯥꯞꯁꯤꯡꯒꯤ ꯃꯄꯩꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯅ ꯃꯃꯤꯠꯇ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯆꯤꯟꯊꯔꯒ ꯏꯁꯣꯔꯗ ꯊꯋꯥꯏ ꯌꯥꯎꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯍꯦ ꯄ꯭ꯔꯚꯨ, ꯅꯅꯥꯏꯅ ꯂꯦꯜꯂꯤꯕ ꯋꯥꯔꯕ ꯄꯨꯟꯁꯤ ꯑꯁꯤꯗꯒꯤ ꯅꯅꯥꯏꯕꯨ ꯂꯥꯟꯊꯣꯛꯄꯤꯔꯔꯣꯏꯗ꯭ꯔꯥ? ꯃꯍꯥꯛꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯧꯖꯕ ꯄ꯭ꯔꯊꯅꯥ ꯑꯗꯨꯕꯨ ꯄ꯭ꯔꯚꯨꯅ ꯇꯥꯕꯤꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯉꯥꯛꯄꯤ ꯍꯩꯕ ꯖꯒꯠꯀꯤ ꯃꯄꯨꯅ ꯂꯧꯁꯤꯟꯕꯤꯈꯤ꯫ ꯑꯉꯛꯄꯅꯤ ꯏꯁꯣꯔꯒꯤ ꯋꯥꯈꯩꯁꯤ꯫ ꯁꯟꯅ꯭ꯌꯥꯁꯤ ꯑꯗꯨꯕꯨꯁꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯁꯤꯈꯤ꯫ ꯏꯁꯣꯔꯒꯤ ꯗꯨꯠꯁꯤꯡꯅ ꯁ꯭ꯋꯔꯒꯗꯒꯤ ꯀꯨꯝꯊꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯣꯛꯇꯕꯤꯗꯨꯒꯤ ꯑꯥꯇꯃꯥꯗꯨ ꯁ꯭ꯋꯔꯒꯒꯤ ꯂꯩꯕꯥꯛꯇ ꯄꯨꯈꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯖꯣꯝꯒꯤ ꯗꯨꯠꯁꯤꯡꯅ ꯁꯟꯅ꯭ꯌꯥꯁꯤꯒꯤ ꯑꯥꯇꯃꯥ ꯑꯗꯨꯕꯨ ꯅꯣꯔꯣꯛꯇ ꯄꯨꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯣꯛꯇꯕꯤꯗꯨꯒꯤ ꯑꯐꯕ ꯅꯣꯡꯗꯝꯗꯨꯕꯨ ꯎꯕꯗ ꯁꯟꯅ꯭ꯌꯥꯁꯤꯒꯤ ꯑꯥꯇꯃꯥꯅ ꯂꯥꯎꯔꯛꯂꯝꯃꯤ, ꯃꯁꯤꯔꯥ ꯏꯁꯣꯔꯒꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ ꯍꯥꯏꯕꯗꯣ? ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯦꯜ ꯊꯨꯝ ꯇꯥꯟꯗꯕ ꯃꯈꯩ ꯏꯁꯣꯔꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯖꯅꯕ ꯀꯟꯅ ꯍꯣꯠꯅꯖꯈꯤ꯫ ꯑꯗꯨꯕꯨ ꯄꯥꯞꯅ ꯌꯣꯝꯈꯤꯕꯤ ꯑꯣꯛꯇꯕꯤ ꯑꯗꯨꯒꯤ ꯑꯥꯇꯃꯥꯗꯨꯕꯨꯅ ꯁ꯭ꯋꯔꯒꯗ ꯄꯨꯈꯠꯄꯤꯈꯤꯕ꯫ ꯃꯍꯥꯛꯀꯤ ꯋꯥꯁꯦ ꯇꯥꯕꯗ ꯏꯁꯣꯔꯒꯤ ꯗꯨꯠꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯁꯣꯔꯒꯤ ꯋꯥꯈꯩꯁꯤꯡꯗꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯆꯨꯝꯕꯅꯤ꯫ ꯅꯍꯥꯛꯅ ꯀꯔꯤ ꯀꯔꯤ ꯈꯟꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯏꯁꯣꯔꯅ ꯈꯪꯉꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯋꯥꯈꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯣꯔꯅ ꯋꯥꯈꯩꯁꯤ ꯄꯤꯕꯅꯤ꯫ ꯅꯍꯥꯛꯇꯤ ꯃꯄꯥꯟꯗ ꯅꯪ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯎꯠꯄ ꯄꯥꯝꯃꯤ, ꯅꯥꯄꯜ ꯇꯧꯏ, ꯃꯤꯡꯆꯠꯅꯆꯤꯡꯕ ꯐꯪꯅꯅꯕ ꯍꯣꯠꯅꯩ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯁꯣꯔꯅ ꯋꯥꯈꯩꯁꯤ ꯅꯉꯣꯟꯗ ꯄꯤꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯊꯃꯣꯏꯅꯗꯤ ꯏꯁꯣꯔꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯅꯨꯡꯁꯤꯔꯨꯗꯦ꯫ ꯑꯣꯛꯇꯕꯤ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯄꯥꯞ ꯇꯧꯖꯔꯕꯁꯨ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯊꯋꯥꯏ ꯌꯥꯎꯅ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯂꯦꯞꯇꯦ꯫ ꯌꯦꯡꯉꯨ, ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯃꯁꯨꯡ ꯅꯨꯄꯤꯗꯨꯒꯤ ꯍꯛꯆꯥꯡ ꯑꯅꯤꯗꯨꯗ ꯇꯧꯔꯤꯕꯁꯦ꯫ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯅ ꯄꯥꯞ ꯇꯧꯈꯤꯗꯕ ꯃꯔꯝꯗꯒꯤ ꯍꯤꯡꯍꯧꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯕꯨ ꯐꯖ ꯐꯖꯔꯕ ꯃꯈꯜ ꯀꯌꯥꯒꯤ ꯂꯩꯁꯤꯡ ꯑꯃꯁꯨꯡ ꯂꯩ ꯄꯔꯦꯡꯁꯤꯡ ꯄꯨꯔꯛꯇꯨꯅ ꯂꯩꯇꯦꯡꯂꯤ꯫ ꯑꯗꯨꯒ ꯏꯁꯩ ꯅꯣꯡꯃꯥꯏꯒ ꯂꯣꯏꯅꯅ ꯑꯁꯦꯡꯕ ꯇꯨꯔꯦꯜ ꯇꯝꯅ ꯁꯣꯚꯥ ꯖꯇ꯭ꯔꯥ ꯆꯠꯂꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯄꯥꯞꯅ ꯊꯜꯂꯕꯤ ꯑꯣꯛꯇꯕꯤꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯂꯝꯍꯨꯏꯁꯤꯡ ꯑꯃꯁꯨꯡ ꯂꯪꯖꯥꯁꯤꯡꯅ ꯍꯧꯖꯤꯛ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯗꯨꯅ ꯆꯥꯔꯤꯕꯁꯦ ꯌꯦꯡꯉꯨ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯣꯛꯇꯕꯤꯁꯤꯒꯤ ꯊꯃꯣꯏꯗꯤ ꯁꯦꯡꯉꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯁꯦꯡꯕꯁꯤꯡꯅ ꯂꯩꯕ ꯃꯐꯝꯗ ꯆꯠꯄꯅꯤ꯫ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯣꯛꯇꯕꯤ ꯅꯨꯄꯤꯁꯤꯒꯤ ꯄꯥꯞꯁꯤꯡꯒꯤ ꯋꯥꯈꯜꯗ ꯂꯨꯞꯇꯨꯅ ꯂꯩꯔꯨꯕ ꯃꯔꯝꯅ ꯁꯦꯡꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯗꯒꯤꯅꯤ ꯅꯍꯥꯛꯅ ꯁꯦꯡꯗꯕꯁꯤꯡꯅ ꯂꯩꯕ ꯅꯣꯔꯣꯛꯇ ꯆꯠꯂꯤꯕꯁꯦ꯫ ꯑꯣꯛꯇꯕꯤꯗꯤ ꯅꯪꯅꯤ, ꯅꯨꯄꯤꯁꯤ ꯅꯠꯇꯦ꯫ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ, ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ, ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫